Singjamei Thongam Leikai da leiba Thounaojam Naby leikidraba Thounaojam Rajen amadi Nandini anigi masanupa ahal oina taibangda khongdaraki machin manau anigi manungda ahal oiriba Naby class 7 tamba aduwaidagi hauna Thamoigi laina amana naba horaki anabana maram oiduna mahisu tamba lepki imung manungna matamgi oina layengduna fananaba honarabasu kanaba ifang phangba ngamkide marak asida handak tha ahum marigi mamangdagi khangawdana puk kangkhalakpa haurakpani Nabigi mama Nandinina kayarak hanna doctor da yenglabasu mahaki Thamoigi laina asi Phibam ngamdana leiri mapalda puraga layenglabadi Phibam ngambasu yai haina doctor singna hairakkiba lei adubo Phibam sadraba emung amadi sel leitabana upai leite haina pungning nungsina hairakki aiki izaki punchi anegidi imai zagi awaba tarakpa kudingmakje yang awaba ngakta thengnare ipuroiba kainare adugi mayam chigi maisa mayam je loisalaga hoji izagi mayamu pudana tumba chaba khangde hoji isa hidak lainingai leite pijadaba yade tauruba thokdo khudingmakje engonda awaba ngakta oi mayamna ismai chagi jiba je ongtadi kanbiyu Sahi kungani thorom suraba Naby anaba asina asuki matik awaba oire sabasu ningthina ngamdre apokpi mamana afangba insang napising yum da changlaga yonduna imung adu punanaba honari Nandinina mahaki masanupagi punsi amukta kanbiu Thamoigi laina asigi mathakta puksu kangkhalakpana masagi Phibam kari oirakadigi haibagi mipaiba pokle Phibam masi ubada Thamoi kaire sel leitabana layengba ngamdre haiki haibadagi nomogi sum henjanghibadagi mamai mamit kari kara makhok makhul loi yorakpadagi huji isaje chatpasu ngamde mapan thokpa bo ngamdre phambaju ngamdre hujikti yam ware mai masada isingne hai mangonda tawrije aisu nungai mandadana ne isaje bu pharadi aidana ne phuri makta hotpiru re ketang hubat khibada isingje biri dum iput thokpa dumai thoklai mai masaje da doctor yoradi aigi isagi punchije khara kangadra haibadi khalle ising mai singje chingthokraga CMST gi kat pairabasu anabagi Phibam asina ahenba sempam sangani haibadagi hena awaba ma oiri Nabina haikebada mahak yamna ware imungi Phibam asina layengba ngamgani haibagi thajaba leitari mahaki punsi miyamga mimanana hingba pami haina phongdoki ai awaba je miyamna mateng pangbidana ai anaba yekwa yengbidana aigi mayang maraga tinba oibjage imani yungji de karam le chadamina layeng bujungam jadre adana mayana mateng kar pangbidana layeng biu bukang ro boja ware ngonda sogon bajang wai hoje kem pamba saba kem yadre adana ayang ware adu mateng tang pangani ngituna Phibam sadraba imung asigi awaba sida puksen chaurabasing amadi sarkar asina mateng kharada pangbiragadi anaba si Phibam ngamgani haibagi thajaba Nabigi imungda laihori imung manungi awabana maram oirakanda nungsiraba Thounaojam khoigi Nabigi haksangi Phibam asi mapung phana layengnabo honaba matamda apokpi mamana asukimatik awaba ma oiri maram aduna Manipur sakarna hairiba anaba sibu layengbiduna fahaningbagi apamba Nabigi apokpi mamana phongdorakli camera person Sarat Chandraga loinana paudam jariba Nabukumar Khawokpam Times of Manipur Singjamei